Hi ma'am, happy Christmas. Ngasi Christmas numitni ado aisu nen police taba de yi vlog sa hora ayuk te gi vlog amna maudre adik se ai se su sila gi su nahan barton torom be su sila gi macha nupi gi ko ai di macha nupi hanu gi nahan barton torom do card piram do adu ngasi mai program ne moi asamis gi di chawba numit oi mare ba ko khoi nupi oi bi gi oi na de moi gi su moi niom lei be na ko adu chat pagi ai se tabalo seling asa nen police ta sang de hojik salam dai se nen police ta hꯧꯖꯤꯛꯇꯤ ꯏꯪꯉꯕꯅꯤꯅꯀꯣ ꯈꯨꯠꯀꯁꯦ ꯊꯤꯖꯤꯟꯕꯅ ꯂꯣꯏꯔꯦ ꯈꯨꯏꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯍꯟ ꯑꯣꯏꯔꯦ ꯍꯅꯨꯕꯤ ꯐꯥꯖꯤꯜꯂꯦ ꯑꯗ ꯑꯩꯅ ꯉꯁꯥꯏꯉꯩꯗꯤ ꯊꯥꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯊꯥꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯆꯠꯂꯒ ꯒꯤꯐ ꯄꯤꯔꯝꯃꯒ ꯑꯗꯨꯝ ꯑꯥꯗ ꯆꯥꯕ ꯊꯛꯄ ꯌꯥꯎꯋꯦꯕꯀꯣ ꯁꯤꯁꯨ ꯊꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯄꯔꯨ ꯂꯣꯏꯁꯤꯜ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯔꯕ ꯄꯔꯨ ꯅꯪ ꯀꯩ ꯂꯧꯊꯣꯛꯏꯕ ꯈꯪꯕ ꯅꯪ ꯏꯪꯉꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯄꯔꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯥ ꯖꯦꯀꯦꯠ ꯂꯤꯠꯄꯤꯔꯁꯤꯔꯣ ꯁꯤꯁꯨ ꯏꯪꯒꯗ꯭ꯔꯥ ꯑꯦ ꯃꯄꯥꯟ ꯅꯨꯡꯁꯤꯠꯇꯤ ꯁꯤꯜꯂꯤ ꯃꯌꯥꯝꯕꯗꯤ ꯖꯦꯀꯦꯠ ꯂꯤꯠꯈ꯭ꯔꯦ ꯃꯥꯁꯨ ꯖꯦꯀꯦꯠ ꯂꯤꯠꯄꯤꯔꯔꯣꯏꯁꯦ ꯍꯥꯏꯔꯣ नुंगांगे मु फी सुखते तुम बदली रात को सोते समय तो कोई कपड़ा पहनता ही नहीं गिफ्ट तो पायरो ये मेरा नया प्लेट मुझे ठंडा है हाँ इंग्लैंड है छोटा ही ले लगा ऐसे बढ़िया तो बाबू इस बाबू तो है पर मुझे घर है हमारे लाओ ये ले लिया ले वाला था मतलब कौन ये लोग गाड़ी में दूर प्रेम घर से निकल रहे हैं आज चलो ओ उधर आप लोग इंतजार कर रहे क्या ओ आ रहे चलो ꯑꯉꯥꯡꯁꯤꯡꯗꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯃꯥꯏ ꯕꯥꯏꯛꯇꯤ ꯄꯨꯈ꯭ꯔꯦ ꯏꯆꯦꯁꯨ ꯂꯥꯛꯑꯦ ꯇꯣꯇꯣꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯤꯗ ꯇꯣꯇꯣꯗ ꯇꯧꯔ ꯆꯠꯂꯅꯤ ꯌꯥꯝꯅ ꯂꯥꯞꯅꯕ ꯅꯠꯇꯦꯗ ꯅꯛꯏ ꯑꯗꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛꯁꯦ ओ बाहर गाड़ी आई है सुना से ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯉꯜꯂꯦ ꯃꯥꯔꯦꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯉꯟꯕꯗꯤ ꯅꯠꯂꯝꯗꯦ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏ ꯆꯪꯉꯛꯄꯒ ꯆꯥ ꯌꯥꯝ ꯐꯖꯅ ꯇꯧꯋꯤ ꯃꯣꯏ ꯑꯩꯈꯣꯏ ꯊꯪꯅꯩꯁꯤꯒꯤ ꯑꯁꯥꯃꯤꯁꯅꯤꯅꯀꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯣꯏ ꯑꯁꯥꯃꯤꯁꯀꯤꯗꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯗꯤ ꯃꯣꯏ ꯑꯁꯥꯃꯤꯁꯀꯤ ꯑꯣꯏꯅꯀꯣ ꯏꯆꯦꯁꯤꯁꯨ ꯂꯥꯛꯑꯦ ꯃꯆꯥꯅꯨꯄꯤꯁꯨ ꯂꯥꯛꯑꯦ ꯑꯁ ꯀꯦ ꯂꯣꯏꯔꯒ ꯄꯨꯔꯥ ꯑꯍꯟ ꯃꯥꯟꯈ꯭ꯔꯦ ꯐꯖꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯛꯁꯦ ꯀꯦꯔ ꯑꯗꯨꯗ ꯃꯥꯒꯤ ꯑꯣꯏꯅꯅꯦꯕꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯤꯔꯦꯁ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯃꯣꯏ ꯑꯁꯥꯃꯤꯁꯀꯤꯗꯤ ꯅꯤꯌꯣꯝ ꯃꯊꯧ ꯇꯥꯏꯌꯦꯅꯅꯦ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯒꯤ ꯀꯩꯀꯩꯅꯣ ꯃꯣꯏꯒꯤ ꯌꯥꯝꯅ ꯍꯥꯏꯌꯦ ꯑꯗꯨꯗꯨ ꯌꯥꯝ ꯃꯅꯨꯡꯒꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯃꯥꯒꯤ ꯃꯌꯥꯝꯅ ꯃꯣꯏꯒꯤꯁꯦ ꯀꯩꯅꯣ ꯑꯣꯏ ꯃꯥꯜꯂꯦ ꯃꯃꯥꯟꯊꯧꯁꯤꯡꯅꯦ ꯃꯃꯥ ꯆꯧꯕꯤ ꯀꯩꯀꯩ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯣꯏꯁꯨ ꯒꯤꯐ ꯆꯥꯎꯅ ꯁꯅꯥ ꯂꯨꯄꯥ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯉꯝꯕ ꯄꯤꯅꯕ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏ ꯃꯃꯥ ꯆꯧꯕꯤꯁꯤꯡ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯅꯥ ꯈꯨꯗꯣꯞ ꯄꯤꯕ ꯈꯨꯖꯤ ꯄꯤꯕ ꯄꯥꯌꯦꯜ ꯄꯤꯕ ꯇꯧꯔꯦ ꯍꯥꯏꯅ ꯄꯤꯔꯤꯌꯦ ꯃꯥꯁꯨ ꯑꯁ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯃꯁꯛꯁꯦ ꯑꯍꯟ ꯃꯥꯟ ꯃꯦꯀꯞ ꯇꯧ ꯂꯣꯏꯔꯛꯄꯗ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁꯣꯅꯨꯒ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯀ꯭ꯂꯥꯁ 7ꯅꯤ ꯑꯗꯨꯒꯤ ꯆꯥꯎꯔꯦ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯐꯖꯈ꯭ꯔꯦ ꯃꯦꯀꯞ ꯇꯧꯔꯛꯄꯗ ꯐꯖꯕ ꯅꯨꯡꯁꯤꯌꯦ ꯃꯥꯗꯤ ꯑꯦꯝꯅꯦꯕꯁꯨ ꯃꯥꯏ ꯃꯁꯛꯁꯦ ꯅꯨꯡꯁꯤꯌꯦꯕ
ꯑꯩꯈꯣꯏ ꯃꯄꯥ ꯚꯤꯗꯤꯑꯣ ꯂꯧꯔꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯆꯥ ꯊꯛꯄꯒ ꯀꯩꯅꯣꯒ ꯑꯍꯥꯟꯕ ꯄꯤꯔꯝꯃꯤꯅ ꯑꯩꯈꯣꯏ ꯄꯔꯨꯁꯦ ꯃꯥꯁꯨ ꯆꯥꯅꯤꯡꯕ ꯃꯥꯅ ꯑꯩꯅ ꯆꯥꯕ ꯎꯔꯒꯀꯣ ꯃꯉꯣꯟꯗꯁꯨ ꯈꯔ ꯄꯤꯖꯕ ꯁꯦ ꯂꯩꯔ ꯆꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯟꯅ ꯂꯥꯛꯑꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯔꯝꯗꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯑꯒ ꯒꯤꯐ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯒꯤꯐ ꯄꯤꯔꯒ ꯑꯃꯨꯛ ꯆꯥꯔꯒ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯍꯟꯅꯕ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯃꯊꯛꯇ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯤꯌꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯅꯕ ꯍꯥꯏꯅ ꯍꯥꯏꯌꯦ ꯃꯣꯏ ꯐꯣꯇꯣ ꯅꯝꯅꯕ ꯈꯣꯠꯅꯕ ꯌꯥꯝ ꯇꯧꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯁꯦ ꯃꯣꯏꯒꯤ ꯑꯉꯥꯡꯁꯦ ꯁꯥꯒꯣꯔꯤꯀꯥ ꯍꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯁꯨꯝ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗꯤ ꯇꯧꯏꯗꯨ ꯌꯥꯝꯅꯗꯤ ꯀꯩꯅꯣ ꯇꯧꯅꯗꯕꯀꯣ ꯃꯃꯤꯡ ꯌꯥꯝ ꯍꯪꯉꯨꯗꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯒꯤ ꯀꯥꯔꯇꯨꯟꯗ ꯁꯥꯒꯣꯔꯤꯀꯥ ꯍꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯦ ꯂꯣꯏꯔꯒ ꯑꯗꯨꯒ ꯑꯩꯒ ꯏꯆꯦꯗꯤ ꯐꯝꯍꯧꯔꯦ ꯑꯗꯨꯒ ꯏꯆꯦ ꯁꯨꯁꯤꯂꯥꯅ ꯃꯣꯏ ꯒꯤꯐ ꯄꯤꯕ ꯁꯅꯥ ꯂꯤꯀꯣꯟ ꯄꯤꯕꯗꯣ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯌꯦꯡ ꯆꯪꯕꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅꯦ ꯏꯅꯝꯃ ꯑꯍꯟꯅ ꯄꯤꯔꯤꯕ ꯏꯅꯝꯃ ꯑꯍꯟꯅ ꯑꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯝ ꯍꯅꯣꯏ ꯑꯩꯈꯣꯏ ꯏꯇꯩ ꯍꯅꯣꯏꯒꯤ ꯅꯥꯆꯣꯝꯅꯤꯅꯦ ꯑꯩꯈꯣꯏ ꯀꯣꯊꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏ ꯍꯧꯖꯤꯛ ꯄꯨꯔꯛꯄ ꯈꯨꯖꯤꯒ ꯀꯩꯅꯣꯒꯗꯤ ꯄꯥꯌꯜꯒꯗꯤ ꯁꯤꯍꯟꯒꯅꯤ ꯄꯥꯌꯜꯗꯣ ꯃꯆꯦꯅ ꯄꯤꯔꯤꯕ ꯈꯨꯖꯤꯗꯨꯅ ꯃꯣꯏ ꯀꯩꯅꯣꯅꯦ ꯃꯅꯦ ꯑꯇꯣꯝꯕꯅ ꯄꯤꯔꯤꯕ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯑꯒꯦ ꯑꯩ ꯈꯪꯉꯦ ꯍꯥꯏꯕꯅ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯅ ꯒꯨꯂꯥ ꯍꯥꯠꯀꯤ ꯅꯤꯅꯦ ꯑꯩꯅ ꯒꯨꯂꯥ ꯍꯥꯠꯀꯤꯅꯦ ꯏꯁꯨ ꯅꯨꯄꯤ ꯈꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯩ ꯅꯪꯗ ꯍꯧꯖꯤꯛ ꯈꯪꯉꯦ ꯅꯨꯡꯉꯥꯏꯌꯦ ꯏꯆꯦꯗꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯃꯕꯅꯤꯅ ꯐꯝꯍꯧꯔꯦ ꯑꯗꯨꯒ ꯑꯩ ꯊꯪꯅꯩ ꯅꯨꯄꯤꯁꯦ ꯏꯆꯦ ꯁꯨꯁꯤꯂꯥ ꯃꯌꯨꯝꯁꯦ ꯌꯦꯡꯉꯦ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯑꯁꯤꯅ ꯅꯤꯅꯦꯁꯦ ꯏꯆꯦ ꯁꯨꯁꯤꯂꯥꯒꯤ ꯃꯃꯥꯅꯦ ꯑꯗꯨꯒ ꯃꯃꯣꯁꯤꯅ ꯏꯆꯦ ꯁꯨꯁꯤꯂꯥꯒꯤ ꯄꯄꯥ ꯑꯗꯣ ꯍꯥꯏꯗꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯁꯦ ꯃꯩꯇꯩꯅꯦꯕꯀꯣ ꯏꯆꯦ ꯁꯨꯁꯤꯂꯥꯗꯤ ꯃꯩꯇꯩꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯃꯤꯁꯇ ꯌꯨꯝ ꯄꯥꯜꯂꯛꯄꯅꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯣꯃꯦꯟꯗ ꯃꯌꯥꯝ ꯍꯪꯉꯛꯀꯅꯦꯕ ꯑꯗꯨꯅ ꯁꯨꯝ ꯈꯪꯗꯕꯁꯤꯡ ꯍꯥꯏꯍꯧꯕꯅꯤ ꯏꯆꯦ ꯁꯨꯁꯤꯂꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯐꯖꯅ ꯏꯆꯦ ꯁꯨꯁꯤꯂꯥꯅ ꯍꯥꯏꯔꯛꯑꯅꯤꯀꯣ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤꯅꯦ ꯁꯨꯁꯤꯂꯥ ꯗꯤꯖꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯁꯔꯁ ꯇꯧꯕꯤꯔꯒꯁꯨ ꯈꯪꯒꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯨꯅꯕ ꯑꯩꯅ ꯏꯆꯦ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯀꯣ ꯑꯩꯈꯣꯏ ꯒꯤꯐ ꯄꯨꯔꯛꯄꯁꯤꯡꯁꯦ ꯁꯨꯝ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯛꯇ ꯆꯥꯛ ꯆꯥꯔꯨꯅꯕ ꯇꯧꯅꯤ ꯏꯆꯦ ꯁꯨꯁꯤꯂꯥꯒꯤ ꯃꯃꯥ ꯅꯤꯅꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯋꯥꯡ ꯆꯥꯎꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅꯒ ꯅꯍꯥꯟꯁꯨ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯄꯗꯀꯣ ꯑꯩꯈꯣই ꯀꯁꯥꯔꯒꯤ ꯖꯥꯔꯤꯕꯣꯟꯒꯤꯅꯦ ꯍꯥꯏꯅ ꯑꯃꯨꯛꯀ ꯁꯤꯁꯇꯔ ꯑꯃ ꯐꯪꯅꯩ ꯑꯩꯅ ꯍꯟꯒꯗ꯭ꯔꯥ ꯃꯥꯅ ꯍꯟꯒꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡ ꯈꯣꯠꯂꯦ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯐꯪꯅꯕꯁꯦꯀꯣ ꯍꯥꯏꯔꯛꯄꯁꯦ ꯑꯩꯈꯣꯏꯗꯤ ꯆꯝꯅꯒ ꯐꯤ ꯁꯦꯠꯂ ꯂꯥꯛꯑꯦꯗ ꯑꯩꯒ ꯏꯆꯦꯒꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯤꯁꯤꯡꯒꯤ ꯏꯆꯦꯅ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯒꯗꯣ ꯐꯤꯒꯦ ꯀꯩ ꯍꯥꯏꯕ ꯃꯔꯣꯟ ꯅꯥꯏꯕ ꯐꯤꯒꯦ ꯐꯔꯦꯛꯀ ꯁꯦꯠꯂꯛꯇꯦꯗ ꯑꯗꯨꯝ ꯑꯆꯝꯕ ꯑꯗꯨꯝ ꯁꯦꯠꯂꯒ ꯍꯥꯏꯗꯤ ꯀꯩꯁꯨ ꯌꯥꯝ ꯃꯤ ꯇꯤꯟꯕ ꯈꯣꯠꯂꯝꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯪꯗꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯆꯥꯕ ꯀꯥꯈꯠꯂꯛꯏꯅꯤ ꯃꯊꯛꯇ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯅ सोनू पाली राइट साइड सोने से पाऊँ इगत बोइगो अकेले बाबू अपने लिए क्या है भैया हाँ मुड़ी घंटा मछली ओ मछली ने ꯌꯥꯝ ꯐꯖꯅ ꯇꯧꯏ ꯃꯊꯦꯜ ꯉꯥ ꯊꯣꯡꯕ ꯑꯗꯨꯒꯩꯗꯤ
ꯆꯥꯛ ꯊꯣꯡꯕ ꯉꯥꯗ ꯆꯤꯂꯤ ꯊꯣꯡꯕ ꯑꯗꯨꯒ ꯉꯥꯅꯨ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯂꯤ ꯀꯩꯅꯣ ꯑꯣꯏ ꯃꯥꯜꯂꯦ ꯐꯤꯁ ꯀꯣ ꯉꯥꯒꯤ ꯆꯤꯂꯤ ꯇꯧꯕ ꯑꯗꯨꯒ ꯉꯥꯅꯨ ꯊꯣꯡꯕ ꯑꯗꯨꯒꯒꯤ ꯀꯩꯅꯣ ꯃꯇꯟ ꯊꯣꯡꯕꯒꯀꯣ ꯑꯗꯣ ꯑꯩꯗꯤ ꯉꯥꯅꯨꯁꯨ ꯃꯇꯟꯁꯨ ꯆꯥꯗꯕꯅꯤꯅ ꯑꯩꯒꯤꯗꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯄꯅꯤꯔ ꯄꯤꯔꯛꯑꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯁ ꯑꯩꯈꯣꯏ ꯄꯔꯨꯗꯤ ꯆꯝꯃꯕꯅꯤ ꯍꯤꯟꯖꯥꯡ ꯌꯥꯝ ꯍꯥꯎꯅ ꯆꯥꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯁꯦ ꯀꯥꯈꯠꯂꯛꯄ ꯂꯦꯞꯇꯦ ꯑꯩꯈꯣꯏꯗꯤ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯀꯥꯔꯛꯄꯅꯤꯅꯀꯣ ꯆꯥ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯨꯝꯊꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯉꯁꯤꯗꯒꯤ ꯗ꯭ꯌꯨꯇꯤ ꯖꯣꯏꯅꯤꯡꯅꯤꯅ ꯃꯥꯁꯨ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯨꯝꯊꯔꯛꯑꯦ ꯆꯠꯂꯁꯤ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯑꯗꯨꯝ ꯍꯜꯂꯅꯤ ꯋꯥꯒ ꯍꯨꯛꯈ꯭ꯔꯦꯅꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯑꯃꯤꯅ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯄꯔꯨ ꯇꯧꯏꯁꯪꯅꯤ ꯂꯣꯏꯔꯕꯣ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯤ ꯃꯃꯥꯡꯁꯤꯗ ꯐꯣꯇꯣ ꯅꯝꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯑꯗꯣ ꯐꯣꯇꯣ ꯅꯝꯃꯒ ꯑꯗꯨꯝ ꯍꯜꯂꯅꯤ ꯌꯨꯝꯗ ꯐꯣꯇꯣ ꯅꯝꯕꯁꯨ ꯂꯣꯏꯔꯦ ꯐꯣꯇꯣ ꯅꯝꯃꯤꯉꯩꯗ ꯁꯟꯅ ꯋꯥꯏꯔꯝꯗꯣꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯨꯝꯅ ꯈꯣꯡꯅ ꯆꯠꯂꯅꯤ ꯑꯉꯥꯡꯁꯤꯡ ꯕꯥꯏꯛ ꯆꯠꯆꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤꯗ ꯂꯥꯛꯏꯅꯤ ꯉꯁꯤꯗꯤ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯅꯤ ꯕꯖꯥꯔꯁꯨ ꯂꯩ ꯏꯆꯦꯒ ꯏꯆꯦ ꯍꯣꯏ ꯃꯣꯏ ꯄꯣꯠ ꯂꯩꯒꯅꯦꯅ ꯕꯖꯥꯔꯗ ꯆꯪꯉꯦ ꯑꯃꯨꯛ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒ ꯊꯣꯛꯂꯛꯑꯔꯣꯏꯅ ꯑꯗꯨꯒ ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤꯅꯦ ꯊꯥꯡ ꯁꯥꯔꯤꯕ ꯌꯦꯡꯉꯣ ꯑꯩ ꯀꯌꯥꯝ ꯄꯥꯝꯃꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯊꯥꯡ ꯁꯨꯃꯥꯏꯅ ꯁꯥꯕꯁꯤꯅꯗꯤ ꯐꯩ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯕꯅꯦꯀꯣ ꯑꯩꯗꯤ ꯂꯧꯕꯗꯤ ꯈꯪꯖꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯤꯠꯃꯥꯡꯗ ꯃꯣꯏꯁꯦ ꯃꯩ ꯏꯠꯂꯒ ꯐꯨꯔꯒ ꯁꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯃꯤꯁꯤꯡꯁꯦ ꯉꯥꯏ ꯂꯧꯅꯔꯤ ꯑꯅꯤꯁꯤꯅ ꯊꯣꯝꯃꯤ ꯌꯦꯡꯉꯣ ꯀꯩꯅꯣꯁꯤꯅ ꯀꯩꯅꯣ ꯁꯤꯁꯦ ꯁꯤꯡꯖꯪꯂꯣ ꯀꯔꯤꯅꯣ ꯈꯪꯗꯦꯕꯣ ꯀꯩꯅꯣ ꯌꯥꯝꯅ ꯊꯣꯝꯃꯦ ꯑꯗꯨꯒ ꯃꯤꯁꯦ ꯉꯥꯏꯔꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯣꯠ ꯂꯧꯕꯒꯤ ꯑꯩꯁꯨ ꯄꯥꯝꯕꯅ ꯂꯣꯏꯔꯦ ꯌꯦꯡꯉ ꯍꯌꯦꯡ ꯀꯣꯟꯅ ꯂꯧꯔꯅꯤ ꯍꯟꯗꯛ ꯉꯁꯤꯗꯤ ꯂꯧꯔꯔꯣꯏꯗ ꯀꯣꯟꯅ ꯑꯃ ꯂꯧ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯑꯃꯈꯛ ꯑꯗꯨꯒ ꯍꯅꯤꯡꯖꯣꯝ ꯂꯩ ꯌꯦꯡꯉꯨꯅꯦ ꯍꯅꯤꯡꯖꯣꯝꯁꯦ ꯀꯨꯏꯔꯦ ꯎꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯪꯅꯩ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯒꯤ ꯆꯦꯡ ꯑꯣꯏ ꯃꯥꯅ ꯃꯥ ꯈꯜꯂꯤꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕꯤꯅꯦꯅ ꯑꯁ ꯀꯣꯝꯂꯥꯁꯤꯗꯤ ꯃꯄꯨ ꯂꯩꯇ꯭ꯔꯦꯅ ꯂꯣꯏꯅ ꯍꯩꯗꯣꯛꯇꯅ ꯂꯩꯔꯦ ꯆꯈꯥꯏꯗꯅ ꯂꯩꯔꯦ ꯀꯣꯝꯂꯥꯁꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯁꯟꯇꯥꯗ ꯑꯃꯨꯛ ꯇꯥꯔꯝꯃꯤ ꯑꯃꯨꯛ ꯇꯤꯡꯈꯠꯂꯛꯈꯤꯅꯤ ꯏꯆꯦꯁꯨ ꯄꯣꯠ ꯂꯧꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯁ ꯂꯣꯏꯔꯦ ꯏꯁꯇꯥꯔ ꯀꯩꯀꯩ ꯃꯌꯥꯝ ꯃꯇ꯭ꯔꯤꯒꯁꯨ ꯃꯌꯥꯝ ꯌꯣꯜꯂꯤ ꯃꯤꯁꯨ ꯂꯥꯛꯄꯤꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯤ ꯂꯣꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯣꯏꯁꯨ ꯃꯃꯥꯡꯁꯦ ꯁꯟꯗꯣꯛꯅꯒꯁꯨ ꯐꯧꯔꯦ ꯑꯩꯁꯨ ꯌꯣꯜꯂꯤꯌꯦ ꯇ꯭ꯔꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯌꯨꯝꯗꯁꯦ ꯗꯦꯀꯣꯔꯦꯁꯟ ꯇꯧꯅꯤꯡꯕꯒꯤ ꯄꯣꯠ ꯂꯣꯏꯔꯃꯤꯅ ꯏꯆꯦꯅ ꯃꯥꯅꯦ ꯈꯤꯇꯪ ꯂꯥꯞꯄꯃꯤꯅ ꯇꯨꯛꯇꯨꯛꯀꯤꯗ ꯇꯣꯡꯉ ꯆꯠꯈ꯭ꯔꯦ ꯃꯥ ꯑꯩꯈꯣꯏꯅꯤꯅ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯌꯧꯔꯦ ꯑꯁ ꯉꯥꯏꯍꯥꯛꯇꯪ ꯆꯠꯊꯣꯛꯎꯔꯗꯤꯀꯣ ꯑꯩꯈꯣꯏ ꯄꯔꯣꯏꯁꯦ ꯇꯨꯝꯅꯤꯡꯉ ꯃꯥꯏ ꯍꯀꯥꯝ ꯆꯜꯂꯦ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯔꯕꯅꯤꯅ ꯋꯥꯔꯦ ꯌꯨꯝꯂꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯔꯥꯖꯃꯥ ꯊꯥꯔꯛꯄꯅꯦ ꯑꯩꯈꯣꯏ ꯅꯦꯉꯣꯟꯅ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯗꯗꯤ ꯏꯅꯝꯃꯣꯏ ꯂꯥꯛꯇꯅ ꯊꯥꯕ ꯌꯥꯎꯔꯝꯕ ꯃꯐꯝꯗꯨꯅꯤ ꯏꯅꯦꯝꯄꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯏꯆꯟꯅꯨꯄꯤꯅ ꯚꯤꯗꯤꯑꯣ ꯇꯧꯔ ꯊꯥꯔꯛꯏ ꯂꯣꯏꯅ ꯀꯣꯜꯂꯤ ꯍꯋꯥꯏ ꯅꯠꯇꯅꯤ ꯑꯩꯈꯣꯏ ꯔꯥꯖꯃꯥ ꯏꯆꯦꯅꯁꯦ ꯂꯩꯕꯗꯒꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯀꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯉꯦ ꯔꯥꯖꯃꯥ ꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯀꯣꯜꯂꯤ ꯍꯋꯥꯏ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯄꯨꯔꯥ ꯃꯁꯥꯡꯁꯦ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯩ ꯃꯃꯥꯡ ꯆꯍꯤꯗ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯁꯨ ꯊꯥꯕꯗꯤ ꯌꯥꯎꯔꯝꯃꯦꯀꯣ ꯍꯟꯗꯛꯇꯤ ꯌꯥꯎ ꯉꯝꯗꯔꯦ ꯑꯗꯣ ꯀꯣꯜꯂꯤ ꯍꯋꯥꯏ ꯃꯨꯜꯂꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯃꯨꯟꯕ ꯍꯥꯏꯗꯤ ꯄꯥꯜꯂꯦꯕꯀꯣ ꯃꯣꯏꯅꯍꯧꯖꯤꯛ ꯏꯅꯦꯝꯕꯣꯛ ꯀꯦꯖꯤ 10 ꯍꯥꯏꯔ ꯀꯩꯅꯣ ꯍꯦꯛꯑꯒ ꯌꯣꯜꯂꯨꯗꯣꯏꯅꯦ ꯍꯥꯏꯅ ꯀꯦꯖꯤꯗ 150 ꯑꯣꯏ ꯃꯥꯜꯂꯦ ꯐꯖꯗ꯭ꯔꯥ ꯀꯣꯜꯂꯤ ꯍꯋꯥꯏꯁꯦ ꯑꯁ ꯊꯥꯕꯗꯁꯨ ꯋꯥꯕꯗꯤ ꯋꯥꯕꯀꯣ ꯄꯥꯜꯂꯛꯑꯒꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯦꯝꯕꯣꯛꯀ ꯏꯀꯨꯕꯣꯛꯀ ꯃꯣꯏ ꯍꯦꯛꯑꯒ ꯀꯩꯅꯣ ꯇꯧꯔꯤ ꯄꯥꯝꯕꯤ ꯑꯣꯏꯅ ꯂꯤꯁꯜꯂꯦ ꯍꯥꯏꯅꯀꯣ ꯍꯦꯛꯑꯒ ꯑꯁꯤ ꯌꯣꯜꯂꯨꯔꯅꯤ ꯍꯥꯏꯅ